खुरुमजरे ISTV न्यूज़ में ताबी पुनोपो तरानोक्सरे हुजहान बदा ngasi मुरुब boxing lobise National Health Awareness Mission sayesi loidringaida sanaba hongna batabak paikale haina Health and Family Welfare ge Principal Secretary J Suresh Babuna phongdokre Tausem Primary Health Center da ultrasound machine jauna awada passing khusinaduna Health Center se sabchana mathoktoba hawnikre amadi Manipur Police Sports Club Team A amadi Khurai Polo Club Yankaitere Suba Mountain Division Polo Tournament ki final da thengnaragni hauji boxing sanduno pizri section ba masung nganna laing hobana laina khuding makti ngak thopangami miyam da laina singdi ngak thoknabi paujal piba National Health Awareness Mission sahi asi loidingai da sanaba honana bathabak sing paikhatle center de ayaba phongbaga sanaba horagani haina Health and Family Welfare ki Principal Secretary J Suresh Babuna phongdokre State Health Society National Health Mission Sinduna January ke conference hall da pangtokiba Cancer Awareness Numit Thoromda Principal Secretary na wafamasi phongdokibani Thoromasida Family Welfare ki Director K Rajo January ke Director M Syamo Musung Health ki Director Dr. O Ibom Chasu Surga ki Director Dr. Okram Ibom Sana Cancer ki matang da miyam da Lariba wakal si hana hongdo basangi ngasi su laina si yamna sathiba layang manghamdaba oina loriba si hongdo phi matamoire aikoina laina asiga mari lainana haksang da ohong lerebadi matu matam chana yang thoktuna kanmangami haiki Family Welfare ge Director K Rajona sahi amada India da million taret ki mathakta cancer ga mari laina balaina sing nari miyabigi punsi mahingda honglapaga loina sinjakta ohongba lakliba si maru oiba maram oi haiki Principal Secretary J Suresh Babuna ana layang gi thabak toriba doctor amasung nursing loinana asa singi thodang yamna sawi maruina khungangi thakta miyambu khangan naba amasung ngakthok naba pambai sing khangan naba ngamnaba Bharat Sarkar gi makhada National Health Awareness Mission amasung National School Awareness Program sanhanaba thabak loire haike I think Rashwan also made some statements recently where he has touched on the approach which government is thinking. They want to increase the centers where the treatment can be given. They want to improve and support the entire diagnostic machinery that is required and also support the patient care. Now, the government of India is going to start one more program, the National Health Awareness Mission, which is going to be launched this year, whereby the ultimate target is that the people, everybody should be able to get free treatment in this country. Everybody should be able to have access to the medical facility. Everybody should be able to be treated equally. Money should not be matter in terms of getting care. Tamenglong District ke Tamai Kendra ge manung senba Tausem Primary Health Center da ultrasound machine ambulance amadi hidak langthak sing khusinaduna Health Center se sabsana mathok toba hokre Center se pangthokiba toroma da Health Area Committee ge Vice President Jet Kikhongbau Niumai Health Services ke Deputy Director MD Dr. L Samjai Deputy Director MC Dr. T.H. Sursendra SDO Tausem G Santikumar MDS ke official sing surga ke MLA Z Kikhongbau Niumai na Tausem da khul homputaret tamai da yankai taret pun khul sama kun gamari leiriba sigi ana yek thorpa matamda lambi thong amadi ana lang bai khulong sar ka leiriba si kok nanaba government pakalapa thorang amagi makada ayan ba khusukhulai sing hapsin bangambani haujik doctor amadi nursing gi award pa leiriba si mensinaba doctor amadi nursing logi thabak paikali khul singdagi matik chaba mi leirabadi khudong saba P na bahon agani tamai gi matung da Tausem da ana lang bagi potlam kaya khusinari ba sina government alamda masibu mirai ba leite haibasi mayak sing na takle haiki I'm trying to build the infrastructure first yan hadda office sadraga mui lebi yaroi quarters sadraga lebi yaroi alla honorable CM na hairaga inclusive growth hills infrastructure se ekoi subdivision headquarter Chama hena lebada ujik khoina first page the paikhat base only 10 tara the paikhat ni out of 10 tamayama Tausem mama asi number 1 na yobani Tungda MLA na lusingduna Tamenglong Tausem hablong lambi gi phibam Tausem gi hojik sagaliba SDO gi office building sing yangsin ki loinana makru thong gi phibam su yangsin ki MLA na Tamenglong Tausem hablong lambi ase
NEC na samlambani hauzik lambi asi NEC na yengsin makata na sanggot pagi thabak amata pakatre asowa project ama natrabadi lambi asi semba ngamloi dabagi fibam da leire maramaduna project ama saraga semna na bahonaragani Tauksem High School asi higher secondary da ongkana bahonari hauzik ozagi award pa leiriba asi train tawdriba oza sing training tawkibani maduna oza tharakpada apan bo oibani training loirba matungda award pa oza sing tharakna bahonagani Manipur government na pakat pa inclusive road hills infrastructure ki makhada subdivision samagi manungda ahanba phase ki tara khangatpada tamayamadi tauksem asi ayan bamiyang thami haiki non plan digi lising yang lag yang kai thamnaga asi departmental wena sujaba tongni aduna part myam si ariba myam su leire aduga luisin da bukra su leire asi myam si atuba matamda luisilaga rejada pitokna basi ekanna mari leinaga department da kanna taksin jage Manipur Sarkar na lamdamasida ILP sanahanaba chap chap khongthang local trabadi miyam na lamdamasida ILP sanare haina lauthokpa mathautai hairi nasi Joint Committee on Inner Line Permit System Manipur na sinduna MD Hall da pangthokiba nomagyoiba ILP ge hauzik oiriba phibungi matangda khana nainabagi thoromda wangang khiba singna phongdona kibani thoromaduda committee ge convener Ibotomi Khuman hana minister oramba RV Mingting Minority Commission ge secretary Professor Abdul Hakim Saha Comrade Student Union ki President A Angampa Kom Amade Cookie Organizations of Human Rights Manipur ki Chairman Dr. T Lunkim Su Surgaki Hana UCM ki President Oramba Yumnam Sa Dilip Kumar na Chief Minister Okram Ibobina Lusingba Sarkar si miyam gi ihobu na thainaba amadi ngakthok pahiba sarkar ni sarkar gi thong khangna miyam na pangthaba tawdana khongjang sangsin ma mathau tai handak Prime Minister Narendra Modi lakadoriba asi ILP gi matangda sab chaba pakhom pirak trabadi taramna ofam thokte lakliba November 24 phawgi manungda sarkar na ILP sanahanaba sab chaba thawak local trabadi mathangi numita makha taba khongjang sangsin ma mathau tai haiki RK Ranendra Jitna lamdamasida leriba misam praja sing hingbagi wahan thok leitabaga sapmanai sarkarna leba asi ngaktrabasu miam thoktun ngakpagi mathau tarakle hingbagi mahau yaudriba asi minai nei thangi punsida hingbanani ILP gi matang da sarkarna matam lembagi ongda leriba asi organization sing pungchinaduna amatta oina kok sungsinaba matam yore haike Works Minister Dr. Ratan Kumar gi nagnaba miui amani haiba tikadar amana thakiba koilas tha phaldringai da phagalakre thongadubu miui kyana yaningba phongdon li lagliba November tang kunga mathoi dagi haugadoriba sangai festival asida maroiba lambi oina sanagadoriba thumbu thongdagi palace compound tab lambi asi koilas thakiba thama phadringai da nung yauna koilas sing phagalakpadagi lamdamadungi miyamna angakpa phongdokre lagliba tang tara phawgi manungda nauna amuk anna lambi asi koilas thadrabadi mathangi numitagi lambi asi thingjinbi khongjang sangsalagani hari maira paibi lusingbi amana phongdorakpada lambi asi satkiba October tang kumathoi amasung kungani thoige lonaba ihingda koilas thakibani koilas thakraba matungda lambi asida mi amata sanahandana thamlakibani hari tawngasibu yaningdaba phongdoktuna miyamna lambi thingbagi thabak sathakre sagwa tawangi thabak paikhatpada naknaba mari mata amadi masak ngakpigani sakmai yengduna thabak tawbagi hainabi thadoksi Chief Minister na athuba matamda miyeng sangbiu haike Numit kharani asi akoi gari su kadam chalhan manate mafam asida kairiba mayam ase gari chatana asuki matik thina sokchalaba mafam asida huji gari ga muk chasala abadi kari oini habado auda khallaga yengbiu adugi sumathakta kari gumba masidai sida akoina haijariba sida sangai festival nangnaba thabiramiba taiban oina su ure thabo oina su ure uriba potla je huji crack su chatle aduga khongna kawbada nung mayam tawkhatna huji chatpa yadadana sweeper ahum thabirai tharaiba sweeper se akoina ne nala da loi sithare nung singse sithariba nala da sithabane nala sisu maram oina phungatle maram aduna yaragadi mase thikadar amadi masigi Works Minister wakhan thadabiraga amutang miyang sangthabirao aduga kaigumba aikoina haijaysi tabidadana tawbatargadi tang 10 sibawgi manungda akhoi yengjage kaigumba masigi manung asida lakpidaba taragadi akhoi lamben tawkhaiba amasung sangai festival gi damakda tha sembiriba lamben asi chalhandaba haina laikai asigi resolution tanare haibasima khanbiro
Manipur University da Ahanboina Women's Facility Center ama VC Professor SNK Sarmana hangdokre Manipur University Working Women's Association sinduna pangthokpa center hangdopagi thormaduda association gi founder president Professor KSS Bimola amadi association gi president Asa Gupta su surgaki Professor Bimola yauna wangang kibasingna phungdona kibada center asi lisingma samapal morfutara ni thoida linkat kibani mapung phaba building ama leitabadagi awaba kya lairambadu ngasidagi koklagani Center asina nupi singi yaifana ba thabak tongna pandam thamle national amadi international level da nupi sing karamba level da lairi haibani singba sing miam da gyan tahan ba amadi nupi singna lawgadaba thodang singi matang da center asina mateng pigadabani haiki masida lecture program amadi nupi sing da kanagadaba program kya pangthopa mathau tai haiki loinana internet ki khudong saba amadi nupi singbu yoga training tongna ba khudong saba fangalagani haiba wafam sing phongdong ki VC SNK Sarmana Mamangi BC Singna Honorambadagi Ngasi Mapung Papa Center ama Oibangambani Manipur gi nupi singna tai state singdagi sport academic amadi atai hiram kayada khumang soksili haiki whether it is sports, whether it is cultural activities, they are doing much better. So why not have the facilities for women in university so that they can have discussion, they can organize seminar, conference to make aware, invite other public leaders or students or other women of the society so that there may be interaction. The program has one then. Masagi sahi Nepal khakta ngaribi Longzam Jinabu tamthina hatok laga hundok mathong Kabui Development Club Urembamna penda bafongtorle asigumba mioibana salahidaba lisat satpa mioi sarkarna matik saba serak piduna asigumba tahi uhidaba thodo asi thoandan ba honabiu hairi Amaromda thong adubo All Manipur Women's Volunteers Association na yaning du fongtorle thong asida senai hariba mioi atuba matamda asumba thidoktuna asigumba thogdo matungda mu hana thoktanaba lengak sasan asina lokhatpam thokpa tabak lokhatpiu hairi hoji pawi maltang tem brem tang dominasi break matungda taram no moksari Start off weekend in fall amadi memes anina sinduna ngasi MU da leba memes ki conference hall da thasi mapal fawu setagdaba no talks all action haibasida kanane nabagi thorom pangthokre tarmadu da memes ki director Professor Memsa amadi ate faculty member kya su surgaki loinana masak naiba entrepreneur sing su surgaki Manipur bu hiram kya da sakot hanaba citizen ama oina kari tawgani haibagi matangda entrepreneurs mayam pullaga khanaba program ni haina institute asigi faculty member Dr. Jivon KS how thabam na phongdo ke mai paklaba entrepreneur sing na tungan ba kana wafam sing phongdo narpa sing adu lamdam asigi apaba mai kaida onthorak na pandam thamle thormaduda USA Korea Canada amadi Europe ta level entrepreneur kya su saru yari haraduna entrepreneur singi oiba apunba organization amasu siamna na pandam thamle haike koi government da depend tawba si masida nataba alternative id koi isa na kari to buya bage id isa na tawpada koi venture ko matamda koi Manipur da koi society da kari kanara kani karamong da id afaba purakani haibasigi khana nena ba khana odana tana future da kari tawla kani yagani adu activities series of activities kya pakat pa yagani haibasigi opportunity amani na thamje All Manipur Bodybuilding and Fitness Association Ambana Sinduna Lakliba November tang Taratarukta Pangtho Kadruba Mr. Manipur Lisingani Taramarida Mateng Oinanaba Janemski Director M. Siamo Janemski Teaching Amadi Non-Teaching Staff na Punna Lupal Lak Ama Lising Hompomatu Mating Pikre Ngasi Janemski Director M. Siamo gi Office Chamber Pangtho Patormaduda Ambagi Maruiba Thopuba Kasu Sogaki Janemski Makai Digi Director M. Siamo Yamna Doctor Amadi Official Kasu Yauki Director M. Siamona Lamdamasiki Sanoi Sing Yokatpada Mateng Karadang Oinanaba Mark Masagi Makai Digi Amadi Janemski Teaching Amadi Non-Teaching Staff ki Makai Digi Angamo Mateng Oina San Pharmacy Pibani Haiki Ambagi Makai Digi Janemski Director Doctor Teaching Amadi Non-Teaching Staff Tagat Pafongdoki Director Samo Amasung Maki Teaching Staff Non-Teaching Staff Amasung Ate Topa Dongan ba Doctor Masai koi Madam Amasung Lapidana Akoi the Pangbi si Punna Kwa Lam Galising Bunga Toy Pasi Pangire Mayam Singasina Akoi the Cooperation PBBC All Manipur Bodybuilding and Fitness Association Mai Kaidigi no kai later na harau ja ba masu thagat pa pong doctor
Hayang tang mapan second Saturday oiba madi tang tarada nomaizing oibana numit nini suti lesin kiba sida prepaid meter seasonary ba mioi singna maigi resource tongning mo matamda kudong sa da kaya mayok nagadaba laibana Manipur State Power Distribution Company Limited MSPDCL na second Saturday amadi nomaizing numit asi suti oibasu miyam gi khalaga kaisam patalaiba prepaid ki resource topam banding stations ase ayuki pung taradagi notel gi pung ama phawa thong hangani haina MSPDCL ge Division 1 ge Deputy General Manager T Ibo Sobuna Thadrok Pasirol mana khangalakli Sumang kumaida aingyoiba saruk yanaba legal awareness program ama ngasi iboyama sumang lela sanglal da pangthokre District State Legal Services Authority Infal East na sumang lela council ga loina sinduna pangthokiba tormaduda Prosecution Director NGTS Kumar District and Session Judge Manipur East A Guneshwar Sharma Infal East ki Chief Judicial Magistrate A Noktene Sori sumang lela council ki President PS Gunisandra amadi Secretary Hemanta Lilagi Aiba Singh amadi Lilarwi Kyana Suraki Guneshwar Sharma na INC State asigi miyam punna khanganba ngamdabana mapang khudingmakta satuna sumang kumaigi matengna miyamda aini kanaba si khanganbada sawna mateng oigini haike Noktene Sorina sumang lilada aingi wafam yoksenbagi marakta ahanba ani suba madi ahum suba tarpa singda matang sina rupa lising kun lising tara manga madi lising tara pirgani haike Prosecution Director T.S. Kumarna Karigumba Togdo Amagi Damakta Yekai Tingaiba Tabakaya Sataribasi Aina Yabra Yadabra Haibadu Mayak Sangna Kangbatangai Fade Aingi Kanabasi Sumangkumagi Matena Miam the Soidana Kangan Mangangwini Tazai Haike Kola within Lawaya, Happy I will write the meeting, but Leba the labor I and Muibu, Happy Abra, you to Gairu Yabra, Maru Yabra, I was here. Lamdamas labor I and Kangan Muma to Kaya. Machine Kana medium the gate coming Gani. Miam, Parmani Yangiva, Tawaita Yangiva, City, like an artist, Thailand artist, acting Mahi Matinker Wat, Masiki, BMA, like him down in Pasquala. I even miss who taught down experimental play. Come on, Miam, Kamodi on Gani All Manipur Government Aided School Employees Coordinating Committee na Revision Pay lising ni tara sana halu ahang wafam hapsilu pension scheme sana halu haibadabida kaisampat lemazam lekai mamang community hall da wakan mifam chetakre committee gi coordinator tuikhang kameng koireng na Haukiba October Taramapalda Chief Minister Amadi Education Minister da Memorandum Pisinduna Dabi Singasi Tabakta Ontopina Bahajekre Adubu Tabo Oina Pangtorak Tabadagi October Kuntra da Miam Goiba Kongset Aduna Oja Sing Amu Bes Theatuna Kongjang Sangsinu Lakpani Adubu Ngasi Pawa Sarkar Ming Sangbidri Maka Tabo Oina Kutang Sara Henba Amadi Civil Society Masung Mahiroi Organization Sing Kusam Naduna Akan Kongjang Sangsalagni Haike Haukiba September ki tang Taramapanda Honorable CM Yauna, Education Minister, Atay Bureaucratic Officers in the Quina, ultimately Passenger. Madu Hawada Quida responsible Laki, Maramaduna Quina, that 13 October, Relium Pantoki, Aduki Matuga, Black Best Telagakoi class, Loki, Aduki Aruiba, Aduki Basilapoda, Yasi. November की तांग तारे तभी तांग तारा मत हुई कोई सिविल प्रोटेस्ट काउंटर चबा हो रही मसीह दगी सिकी मतुंगा पखाता रखो इना मसीह हो बता सरकार ने कोई दा तारी गुम्बा रिस्पॉन्स इतना लागतो बता रहा थी कोई सी रिले हंगर स्ट्राइक अरुबा बन ब्लॉकेट असने जिम्मा कोई सिविल ऑर्गेनाइजेशन हम स्टूडेंट ऑर्गेनाइजेशन जिम्मा कुछ हम नरगा मसीह की एजुकेशन से चर्चा Nehru Yuba Kendra Infal West na sinduna Youth Leadership amadi Community Development ki Nomigoiba Training Program ama Takhalambam Youth Club ki Sanglal da Pangthokre Thormaduda Family Welfare ki Director Oramba Dr. L. Surchandra Sub Registrar T. Gunil Maite Club ki President Soram Sanaton amadi District Youth Coordinator Infal West Laisam Chitra Su Surgaki Training asida naha nepuna suruk yari District Youth Coordinator Laisam Chitrana Tungi Yumbi Oigadoriba Naha Singbo Papa Mi Amamo Oinanaba Makoida Yauriba Hai Singbasing Hanamapung Panaba Training as a Pang Tokpani Haike. Toksom Somendrobo Bharatiya Janata Yuba Morsa Infal East District Committee General Secretary Oina Hapkre.
Lakadurba Christmas Mamangda Toxium da BSNL gi service pigani haina official singna thajaba piduna Mobile Tower Foundation Horamlaga Leithokre haina Toxium Headquarter Student Union gi Lusingba Kadimna Fongdokre Toxium da pangthopa paugi mifum amada ma makatana lisingani mapaldigi Toxium da BSNL gi Mobile Tower yungnana bathabak mari leinaba BSNL gi authority na pakatpa hoki e pau faunaba ababa tabak ni haiduna kholna lampiduna Tower yungnana bathabak pakatpa hoki adubu pillar haibagi tabak loisalamlaga hojik fawwa makhatana thabak amata lokatre mari leinaba BSNL gi official singna thabak lokhatana leiba si kari marum gino haibadu thidoktuna athuba matamda loisin binaba honabi haike pawgi mifam asida Toxium Village Authority Jalerung Youth Front Toxium John gi losing singsu sargakhe authority community assurance public on the PBR chat kibne adu hojik fawba chahi loiram dai sida sula laktreba ubdige khoina two within very limited days we ask that concerned authority to complete it this tower by the general public of Tausam subdivision. Royal Riders Manipur na sinduna South Loksingkhulgi Singu Khokta Thasi Mangadagi Satharkiba Tarulak Suba North East Riders Meet ngasi losinkre mapalamdagi yauna punna rider sangwa romna saruk yaduna satharkiba meet asida tongan ba serti gi thabak torum kya su pangthoki ngasi losinba numita rider singi athoi hen tanaba tongan ba games kya pangthoki meet asigi convener RK Tombisanana bullet thona myam gi kanaba thabak toba haiba wakhalonda Manipur gi phajaba sing mapalamgi lam koiba sing da khanganduna adventure tourism da meng thamduna meet asi pangthokpani haiki bullet ama thauraga Only the Gugi Muta bullet to Nakaga Mushinaba, Sanaba, the Chibi environment, Kiataba, you have Axel Kiataba, Amamugan Mushinaba, Mating Pana, Budaman Hazarada, and the key, Asuba Yamna, particularly Shueva, no risky. Reski Matanga, Decision Matanga, Mapan Tupa, Shusin. Akwigi Murumapang, Mapandela Riva, Mayamuna, Akwigi the Muta. Against the racism, are the really sad. Madu, Akwigi, Murumda Akwigi. Sumana, Pusaliva, Mayamski, Kerdin in the country. Peoples for Animal na Thawalda leba organizations asiga office da mapaldagi parakpa usiak sing kannabagi matangda khanani nabagi mipamama pangthokre taramasida Thawal Municipal Council gi chairperson Yumnam Bizen District Wildlife Warden Thawal Sanajoba Khuraizam Thawal Municipal Council gi councillor o Inaw Tombi amadi Thawal Police ki personal sing susurga ki PFA Manipur gi chairman and Bisorjina Thawal Municipal Council gi chairperson District Forest Officer amadi Thawal Police na miramdagi parakpa usiak sing kanbada angamba mateng pangani haina thajaba pirambabu apenba phongdoki chairperson Bizena PFA Thawal gi sa usiak sing thamnanaba mapamama thamnaba pinaba honargani loinana organization asina sahi asigi State Wildlife Protection Incentive Award phanglapada thagatpa phongdoki Supreme Court na khanba panel da prostitute singbu aina ayaba pihanba pambagi wakhalolama hayeng November Nepal da National Commission for Women's ki maikai dige langkhalagani haina commission gi lusingbi Lalita Kamara Mangalam na phongdor liba wafamasi matung huktaba khongthang ni haina Working Women Forums I took Manipur gi President T.S. Bedamani na phongdokre mahana makha taraduna nupi gi haki dama national gi thakta sarkar na haptuna thabak toriba commission asigi thorliba warolasi center da nauna government pairiba BJP ga lautuna ba lebra haibasi singnani oi privatization romda yangna sangsiliba sarkar asina lanai senjau paiba singna nupi singbu sendong chauna lakadaba karbar asida ain gi ayaba lawraga chanahana ba tobani nupi singna mipal tangdana izat laina hingjena ba hak adu manganbani haiki Pawgi Mifamasida Nupilal and Khongjom War Memorial Society ki President Y. Krishna Kumari All Manipur Mentally Handicapped Person Organization ge Pramodini Su Surgaki Pibam na yadabadagi lambi asumta sangi bagi ayamna tanja se saunlei aduga amana masidai sida sarkar sina masidai sida aya piba tarabadi apai hojiki asawa hotel singda lekabara wala singna nupi di sadung bulaluna sendong hina tanbagi lambi se amuki hana kumang sakhulakuna samaj se
yamna mamang da sakit kadawdagi manung da hanba anaba ba samaj mu kan hamis desida koi yang kana nongnang ko pokse Imphal area da ising pinaba leriba ising sengdoknaba plan sing ising thamnanaba reservoir amadi pipeline sing ayamba saru sai kuntra dagi nifu fawbi manung da leiba ariba ngakta oibana nauna semgat saganaba amadi ariba pipe sing loktolaga anauba sinanaba detail project report saraga matik saba fan lounanaba department of honabada urban development ministry na tangkak naina fan thadabada yarakpadagi ahanba tangkaki oina sanction pirakre haina PICD Manipur Water Supply Project Construction Division gi Executive Engineer na khanglakli iroi sema singthakta anoba reservoir ama sana na basu yauri DPR asigi mapung oiba funding phangri phawdi Imphal Water Supply asi nauna semjin sajin bada matam khara sankhikani hari hauji pawi martana atem break amu kalumini se amukasona taramnoksri Tara Suba Bhagasandra National Festival of Classical Dance ke mapungoiba jagogi thorum Kangla Fort leba Sri Sri Govindaji Temple da Chief Minister na hodokre Art and Culture Department sinduna thasi tang mapal fawu sathagadaba mapungoiba dance festival si hodopagi thorum da MLA amadi atai makok thongba official singsu surga ki ngasi ahoba numita RK Savitri Sanana Manipuri Sujata Mohapatra na audition Metals Devikana Mohini Yatam Amadi Di Ronald Maitena Manipur Jagoi Sing Utuna Festival Sida Sarukya Ke Loinana Artist Sing da Art and Culture Ge Secretary Uriba Ke Radha Kumarna Kudol Posing Piduna Ikai Kumnaba Utke Mayai Kaban Nisagi Matanga Street Corner Meeting Amadi Poster Campaign Hauduladuna Poredumba Konamakonda Leba Kadagi Office Tagilam Takre Ireba Manipur Kalasi Mayai Kaba Sinjak Taduklasi Lamdamasigi Narol Sing Nisagi Pakti Kalusi Drug Lalon Butsing Serak Pibada Matam Loganu Manipur Liquors Prohibition Act Lising Samapal Morpatara Matoi Mafung Pana Sanahalu Hidak Mana Mafung Pana Tingu Imphal Airport Amadi Post Office Drug Cocktail Ontokano NDPS Act Lising Samapal Morpumanga Tabakta Onto Sinjakta Poyan Tobosing Matam Sana Danibiu Drug Tingnaba Leba Department Excise Amadi Narcotic Matong Tina Tohalu Lamdam Asigi Iresa Sing Drug Kilangda Turagumsi Haiba Kolawalunena Imphal is Kituan to one Mufum Kada Satuna Street Corner Meeting Amadi Poster Campaign Zatakre Manipur ngasi bai ka ba jinja se pak channa et random chathar ki bo ma le se sida kada na tumin yeng na leiba se ar ka ba maram sinai koina lebang miam ga pap ta min ra bagal loina na mai hai ba mai ka ba sinjak sigi mai okta changthen ba asu ba ngasi gi adu malam tha ba gi asu ba penoni sarwa mani Family Welfare Services na sinduna Department asigi conference hold up Malem ge vasectomy numit ngasi pangthokre tarum aduda Family Welfare ge Director Dr. K Rajo National Health Mission ge Consultant Dr. CS Navakanta amasung Family Welfare Services ge Additional Director Dr. P Samsundar number oiba musing oina sarga ki tarunga mari lena Dr. Rajona angang oidana ba vasectomy toba se yamna luna khanari ba se aran bani haiki Dr. Navakanta na Family Planning Tobuna missing Hanta Hanba Asina Manipur Mut Kragani Haina Tazaribasi Aranbani Masi Migi Haxel Gamari Lena Pangtok Patabagni Haiki Manipurgi Hill District School Singda Lisingani Tarukta appoint Tokiba contract basis teacher ge Hauzi Awa Mai Unaduna Ladiba Amadi Singi School Singda Maruiba infrastructure Amadi Oza Singi Award Ladiba say Tasiki Tangtara Manga Fabuda Sub Sabatabak Lokanaba Chief Minister da Kangalagani Haina All Manipur Hills District Contract Basis Teachers Association na ngasi MBC campus ta pangthok pa pawmi sing unabada phongdokre association ge secretariat member ke Tomba Henbana November tang taramanga fabu manungda oza singi dabi pi drabadi khongjang changsalagani hairi Government ke nakung de sungchoi choi na taga daba adumba makhalgi agitation ado maikoina invite tawbirak pagi matungina aikoina sungchoi choi na November ki tang taramanga phawgi manungda aikoi lauthukjaragani sungchoi toina Autonomous District Council Sandel gi oza singi oiba nomagi oiba seminar kam workshop ama Zafo Village Community Hall da Pangthokre Autonomous District Council Sandel Administration Sinun Pangthokba Tonomaduda Oza Sahumne Puna Sarugaki Akangai Kyana Wangangke Trinamulgi MLA Ahumgi disqualification case ki matang dangase Manipur Assembly Tribunal na final hearing satabulunena Speaker Lokesor na hearing adugi verdict reserve todun thamkre atopa Trinamulgi MLA case sarat amadi ai ibohalbigi final hearing November tang 13 amadi 12 da sathargani
Sagol Tongwadagi, Samungo Kobat Muyamana, Central Agricultural University da Tikapigini Heduna, Yamlova Centrum Ga, Lokraga Lord Krehena, Pandam Natadropa, Cherolamana Kangali. Barata CPIM Linkat Kibagi, Yankai Suba, Torom Manipur Press Club da CPIM Manipur Sindro Pangtokre, Toromaduda, State Secretary Sarat Saram, Party ex Secretary Comrade Maitram Samu Amadi, Secretariat Member Y Ratan Kumar Yauna Muikiana Surugaki. Comrade Y Ratana CPIM asi Maru Oina Colonials Amadi Imperialism da Tengnana Pasem Party ni People's Democratic da Hena Tazaba Kangbuni Haiki. Wangkai Topam Likai de Leba, Kwarakpam, Mosagi, Yumai Satuna Amangata Tokiba Tododa, Awana, Nanglaba, Mosagi Mumununda, Oriental Levelers Association, Wangkai Kombana, Sana Tanamumating Pikre, Heidi. Hausimakatana, Sanabipau, Lubisi. Hausik Sanabipau, Lubisi. Manipur Police Sport Club Team A Amadi Kurai Polo Club Manga Suba 57 Mountain Division Polo Tournament ki final da Tengnaragani. Manipur Horse Riding and Polo Association Sinduna Infalgi Polo Ground da Tha Sigitang Ohumdagi Polo Team Taramathuinasru Yadunu Sathariba Manga Suba 57th Mountains Division Polo Tournament ki ngasi sanakiba ahanba semi-final match da Manipur Police Sport Club Team A na Manipur Police Sport Club Team B bu Pansal Manga Marida Maithiba Piduna final sankibani. Manipur Police Sport Club Team A ge Pansal Singh Adu S Bimolna Ahanba Ani Suba Sakra Madi M Jawana Ahanba Ahum Suba Sakra da Pansal Ani ni Sanki Atopa Pansal Aduna S Abung Sana Ani Suba Sakra da Sankibani. Manipur Police Sport Club Team B ge Pansal Singh Adu NG Nongpok Hanba T Pratif S Abung Kuman Amadi M Bebekanandana Ani Suba Ahum Suba Amadi Mari Suba Sakra da Pansal Amaman Sanki. Ani suba semi-final match ki sana kibada Kurai Polo Club na Ibudo Thangjing Polo Club pu Pansal Taruk Mari da Maithiba Piki. Kurai Polo Club ki Mai Papu ki Pansal Singh Adu L Thompson na Ahanba Ahum Suba Sakra Amadi P Ozit na Ani Suba Mari Suba Sakra da Pansal Ani ni Sanki P Jotin Amadi T Rosan na Ahum Suba Sakra da Pansal Amamum Sanki. Tha sigi tang mapal da tournament asigi aroba match sanargani. District Table Tennis Association Imphal West na Sinduna DM College Campus ke Indoor Stadium da Nupi Masa Sanaroi Tarataruk Yauna Punna Sanamaroi Sama Supna Marina Sarukadun Satriba Kundrama Tusuba State Open Ranking Table Tennis Championship ke ngasi sana kibada Cadet Boys Singles ke quarter final match singda Imphal West ke E Thomas na District Asigi Jayaban Tabu set Ahum Chunoda Thawal ge Y Calendar Zitna Imphal East ke RK Ramananbu said Ahum Sunoda Imphal West ke as Hentoibana Imphal East ke as Samsungbu said Ahum Sunoda Amadi Imphal West ke as Rodina Imphal East ke a Binarnbu said Ahum Anida Maithiba Piduna semi-final Sankre. Cadet Girls Singles ke League match singda Thawal ge as Henrita Imphal East ke Binita Thiam Amadi Thawal ge TS Zenita Magi Lamba Maithiba Pikre. League asida Thawal ge as Henrita winner Amadi Imphal East ki Binita Thiamna runners of Takre. Youth Girls Singles League match ki Sanaba Loi Kibada Imphal West ki M Bindiana winner Amadi Tawalgi AK B2 Sanuna runners of Takre. All Manipur Football Association Sinduna ngasidagi team tarit na sarugaduna taramapol suba Winners Cup haukre. Home away basis ta sanagadaba match asigi Young Physics Union Lalabo Makongi home ground oina Kumalampaki artificial turf ta sanakiba match ta Young Physics Union Lalabung na UBS a Mantakpo goal manga amada maithiba pikre. Young Physics Union Lalabungi goal sing adu and abungna ahanba half ki taranipal suba madi ani suba half ki Humbutra Nepal suba minita goal ani sanki atoba goal sing aduna Y hand ba ke suras amadi NJ Arnold na ahanba half ki manga suba minute ani suba half ki marfu taruk suba amadi marfu mapal suba minita sanki UBS a mantaki amatangarapa goal adu Elena ahanba half ki tara suba minita sanki bani. Atopa match amada FC Morangi home ground oina Morang Higher Secondary ground sana kiba match da FC Zalengs Charter Hills na home ground team oriba FC Morangbu goal manga suno da maitiba pikre. FC Zanengi goal manga adu Halunna ani suba half ki niputruk suba amadi humbutra mathui suba minita goal ani sanki. Atopa goal sing aduna Psycho How to Boy Hamins amadi Thomas Kufna an half ki mari suba
yang kai taruk suba amadi hompuni fal suba minute sankibani hayeng 11 star SU akam part ki home ground oina Kumalampa ke artificial turf ground da SCL Surasampurga sanargani Imphal West District Football Association Sinduna YWC Malong Ground da Tim Tara Nitwina Saruk Yadun Satriba 3rd Division Football League King asi sanakiba ahanba match da TDSC Mayang Langjing na MSC Malom Team Ebu goal amasunura mai tiba pikre TDSC Mayang Langjing gi mai pakpagi goal adu M Hemantana ahanba half ki taramari suba minute sankibani ani suba match ki sanakiba da NCC Kongampa na Sun Club Mongsang bu goal mari amada mai tiba pikre NCC Kongampa ki goal sing adu Juliana ahanba half ki kontra suba minute amadi ani suba half ki yangkai matoi suba minute goal ani sanki atopa goal ani aduna and Bisorjit amadi P Rabina ani suba half ki control doi suba amadi yangkai ni toi suba minute sanki Sun Club Mongsang gi amata ngariba goal adu as Defson ahanba half ki taratok suba minute sanki hayang ahanba match da LFC Kanglatombi amadi WSC ngairang bangga sanagani ani suba match da Pamyal Pasway amadi Football Club Langsanga sanagani Aniska Uyumpokna United Sengmai Bu Mai Tiba Biduna Nepal Suba State Level Junior Open Football Tournament ke quarter final sangkre Lamsang Football Club Khudaiban Lampakna Sinduna Club asigi ground tim tara mangana sargadun satriba Nepal Suba State Level Junior Open Football Tournament ke ngasi sanakiba ahanba match da Aniska Uyumpokna United Sengmai Bu goal ani amada mai tiba pikre Aniska Sengmai gi goal ani adu Nauksa amadi Babuna ani suba half ki contract suba amadi hompumanga suba minute sanki United Sengmai gi amata ngariba goal adu Peter na ahanba half ki contract suba minute sankibani ani suba match ke sanakibada ASA Singjamai laktabadigi FC Lamsang na wa overload kre Saturday tournament asige quarter final match tha asigi tang mapalda ahanba match oina FC Wangoi amadi Tauthong United ka sanagani ani suba match da Langol View amadi MTFT Lemkhonga sanagani All Manipur Gymnastics Association Sinduna Kumalampa ke Indoor Stadium da Kuntratruk Suba Sub Junior amadi Senior State Level Gymnastics Championship hayangdi haurgani haudopaki thoramda Minor Irrigation gi Chief Engineer L Gaurkesor All Manipur Gymnastics Association amadi Gymnastic Federations of India gi Treasurer Dr. S Santikumar All Manipur Gymnastics Association gi Vice President K Ibohol Sarmana Thormapusing Waigani District Youth Affairs and Sport Office Thawalgi Serolamana District Level Youth Festival da Saruk Yagadaba Village Youth Center Association Club Organization Singna Office Asidagi Form Lorga Thasigi Tang Taramanga Fabi Manungda Thazilakna Bakanglakli Akupamarol Office Asidagi Kangbayagani Hari All Manipur Football Association gi Miang Makhada December Tang Ohumdagi Yangkai Nepal Suba Sar Churasan Singh KCSI CVE Memorial Football Tournament Qualifying Round Pangtolagani Hari Amaromda Association gi General Council da Yorba District Sport Association Singdagi Lakpa District Representative Singhi Identity Card Pinabagi Damak Thasi Tang Kun Fawi Manungda Masa Masagi Biodata Singh Association da Yolaknaba Kanglakli Thasi Kungamanga dagi Kungamafal Fawa Delhi University da Pangtokadoriba All India Inter-University Man and Women's Softball Tournament Sarukyanaba Manipur University Men's and Women's Softball Team gi Sanroi Taramanga Khankre December gi tang mari dagi taret Fawa Malaysia gi Penang da Pangtokadoriba International Hockey Tournament Indoor Hockey India Team gi Camp Yaunaba Manipur gi Indoor Hockey Sanroi Manga Khankre Hari Kwanthokjam Kendra Kangkhut amadi Kaisamthong Kendra Kangkhut Lat Waikom Gambini Lema Memorial Kendra Wise League Come Not Out Kang Tournament ki final da thengnargani Laijing Ningthau Apunba Kangkhut Thangwibana Sinduna Kangkhut asigi Kangsang da Kangkhut Taramarina Saruganu Sathariba Lat Waikom Gambini Lema Memorial Kendra Wise League Come Not Out Kang Tournament ki ngasi sanakiba ani suba semi-final match da Kwanthokjam Kendra Kangkhut na Singjamai Kendra Kangkhut pu pansel tara taruk ta maithiba piduna final sankibani Hauzik ngasi nongmagi oikiba ngasi pau pizari ICAR Lamphel Party gi phangba paugi matungina ngasi gi khwaidigi saba degree Celsius kunganipal dasmik taret ngasi gi khwaidigi ingba degree Celsius taramanga dasmik mari nungchita yawa ising maligi sang ayukta sada marfudara mari nungthildana sada hompunitoi nongjugi sang nil Loisalakpada maru ibu boxing amukan pizari
National Health Awareness Mission Sahi si loidingaida sanaba hauna ba thabak paikale haina Health and Family Welfare ki Principal Secretary J Suresh Babu na phonokre Tawsem Primary Health Center da ultrasound machine yauna awada passing khusinaduna Health Center se chapchan mathau tawba hawan kre amadi Manipur Police Sport Club Team A amadi Khurai Polo Club yangai tare chuba Mountain Division Polo Tournament ke final da thenaragni Nasigiri STB na pau patang story jere en tabri busingbo aroi boina